Higher secondary school lecturers singi pifam thokpa tolok matam sang na pithokna thamjinba asi oza singbu thawoidabani lenga ki mari lenab authority na athubada warisil ama puthokna bu hotna biu haina Lok Sabha gi MP Dr. Bimol Akoijam na taksilakli Imphal gi kai samthong de leiba MPS gi yumda pawmi singa unabada mahangna makha taraduna lecturer sing na pen down strike junction kiba asi makoi gi khangba ngambagi limit loirakpadagi tawrakpa oigani Haukiba matam kayadagi oza sing asina tolo fangdrabasu mahiroi singbu takpi tambiduna adumak lakhibani Basic education collapse tawba tarabadi khunai asi mutharakani maramasana haukiba chahi lisingani kunithoida state cabinet na warep loduna regular tahan krabal lecturer chatruk ka ahom gi spirit lengak na thogat piu haina apil tarakli Angang sing ngai rong mani khang da tolo pirak ta so zadum ta ala ini khoi na hai si moi pen down tawre na ngarang numi humni ra kan sure vein ta rais alai da press kaujari se moi ge maram da mayam su kitang aware oi biraga leiriba administration na su kitang considerate oina moi ge thabak se pibham thokpa moi ge appointment letter adagi financial implication mayam da so there if there is a will there is a way do adum tawba yawani the cabinet in a decision lauram bai se moi already decide what to khanara maneva financial implication dimension yarong ani aro huji hujik leiba pibham jida su moi ge management je dum tawba yawong aktani oza singi se aina appeal tawjaning se administration da moi ge problem se amicable mong da resolve tawbiu santainaraga oza singi Amarom da Manipur da makhatana president's rule sangthanaba hotnarakliba asigi mayokta leigani haina Lok Sabha gi MP Dr. Bimol Akoijam na fongdorakli wafam impact news na hangbo wahangi paukhum oina Dr. Bimol na fongdorakibani Pawmi singa unaba aduda mahakna makhatara duna center na Manipur da tha taruk makhatana PR sangthanaba step lorakliba asi karigumba mahakna Lok Sabha da wangangba phanglabadi masigi mayokta leiduna wangangani PR sangthabagi mahutta popular lengak ama semhanba mathau tai haina fongdorakhi Amaramda Saknaraba Theatre personality Ratan Thiam na laikidabada Prime Minister Modi na wafam amata fongdoraktaba asima center na Manipur da karamba mong da yengbagi haibadu mayek seng na takli haina pendaba fongdorakhi Loinana Ratan Thiam bu ningsingbo oina Manipur gi lambi singi manung da lambi ama laikidrabagi maming loduna tholhaningbagi apambasu MP Bimol na thamlakhi President rules may continue. It's supposed to be temporary measure ni aduga thak tawraga di moi I think Lok Sabha election ju tawgidunga moi na ngamoi do ga di fresh mandate lawraga miyam na khanba miyam gi lenga ama leibana hena phaiba natraga di president gi akhoi di accountability ju oida very limited akhoi hung ga na parliament da tawgado ba poto adugi marum da kari kari tawraga da ge sai di am chingme tasing ai nga sai haidong da be ai gi suspicion ngani ko I want to sing neighbor, the dog long locks like a moina manunda. I call you warm to Nangum to later, Yang came up and lay swimming Nangum to later. And a man may ruling the Nang the hand, the Nang, Gitanzaling as Nangi drum, they do with the Aduna Nena. President will extend of dog show with the freshman that I'm long about the own pay. Aduga, less face